ahan badangarang Govidas Konthojam Minister gi page ki thagal po warol kharaga loina myamda thamjage hingadi ejat leina hingse nonjaraga hingoisi ereipak eramdamda Honorable Chief Minister Biren singa myam video fresh loina myamda thamjage myam puna miyeng taminasi hingadi miyoina moina ejat leina freedom leina hingadaba aigi jago yama sabagi sandon ama thinbagi aigi lai ama katpagi permission lorga hingadaba ma hingu nate permission lorga ma hingadaba ma hingu nate Sosanpur ki praja kamai hingamge ai khange noi khangoi ai chahi ama gi mamang gi Sosanpur ki praja kai ga kari tawlage se mit ki pi tana raga napat se Sosanpur manu matro napat ki praja ra chalga hango ke dorong ge na ngarang da ngai lupa mongi kano royalty thiel laga pata pi gi ngarang da ngai kayam ton na kayam numai kana lera mi khamra politics tawno awa ba maya ba mane ai gi minna uraga ai gi address ai gi hangang ken gi address ta lampi ba mo ge chahi li simera so pata machet ma recognize to biram da honor to biram da napat ki prajata hang biwa ngona ai na sinang is mamit ta mapita ra la ki mayam aduna hingadi ejat leina hingse nonjaraga hingse ereipak ta eramdamda Honorable Chief Minister who got honor by NCC candidate ka group na kalone na mayam gi khawak to sang pubila ba sing jage kunayama phagat pa haibasi education health namaru oiba masi khangbi de haraga Sri Biren Singh ji ki sarkar 1.0 da school fagal hansi haiba grassroots da satra kunai bu sembagi achauba mission nama hogat pi grama matungda masigi follow up to boina college fagal hansi haiba ngasi launch to biri basi honorable chief minister gi wakhalonda kunai ma fagat pa haiba si lahi gahi tabayari education fagal liba makai kunai fagat kani discipline laiba citizen nama oigani amasung masida natana haksel gi lamda tongan ba door to door health services available ohen ba prime minister's haksel gi card the follow up the boina manipur da CMHT uthokpa asina takpagi aikoi gi future gi lambi ama achumba da chatpa horakle haibagi shason aduni haiduna ai ahan bada I like to express my heartfelt thanks to our Honorable Chief Minister, Sri Biren Singh ji. Koi ira laite jungle ko thok pa yage haibasi Honorable Chief Minister ki maral oigadra hujur lai ba sarkar ki maral oigadra masidi global warming ki issue kayama raise tawi jungle ko thok na maram oiraga adu jungle ko thok han gumsi miyoi bai koina laiba yaba male mam oi hansi haibasi Honorable Chief Minister lusing sarkari maral oigadra ani subada kunayama mang ba haibase nishana mang halle nisha to nisha thingsi nisha thaba yaroi manipur da amta thokitri ba thogo chimai ko thok heraga jungle ko thok heraga popi thaba si popi than gumsi akhoi next generation si ko kanna ba hona si haibasi sarkar asigi Honorable Chief Minister gi maral oigadra aduga phumala akhoi gi laiba district sports complex si aina thabak khajak horamaga so Honorable Chief Minister na sports paibi ba matamda thabak sing si thabak oina yamna utkhra matumda akhoi laibak thibadagi CBI gi case sama laiba CBI gi case sama laiba do Honorable Chief Minister na hoda biduna CBI gi clearance kamna ba akhoi third party assessment committee ama semaga third party assessment committee loire aduna athubada hariba sisu akhoi kaligom irang sileram jagadi kumsi ki financial year silo sinana bagi pandam thamjabani adu irang sina maram oira heraga
कुमसी फाइनेंशियल ईयर सिदा पांडम थमगस लोइबंगम द्रगसु अखोई बिफोर नेक्स्ट फाइनेंशियल ईयर दखोई लोइसिरनबा सोइदना होना जगनी हैबा सिमा फिल्म द बसो उद्रबा अदला ओरेबल सिटीज द लोले द हाबिना दी वास मंदी गला अहाब दगी फिल्म पीबदा मारी सिददी सोई पीरनी एदो सोई थबिरानी अदला गाते को खुबाब द वीडियो अदुगा मयांगे सिगुम लाबा हिस्टोरिकल ओइबा मयाम सि येंबिरगा मयांग द लैदिबा अखोई सायोल तरेकी अरोइबा खंबा थोइदिगी अदुबा हौर मागी सायोल तरेतु द लैदिबा मयांगी कैथेन मपल खंबागी युफम थोइदिगी युफम थोलेगी युफम एवरीथिंग मयांग द लैजैदि अदगी मयांग कोनुंग लैदि कौता द मयांग कोनुंग लैदि अदुबा मयाम से प्रिजर्व तौना बहोदरि दबदा अखोई स्टेट गवर्नमेंट ऑनरेबल चीफ मिनिस्टर ना खरे द थवाय यहु छिनहनिबगी वखलो नैना थमजरी मरमदी अइना मणिपुर प्रजा मियाम द थमजरी गुसे सही सा क्या दगी लिसिम क्या दगी अखोई मिहोरो दगी अखोई कल्चर दा अखोई सन्नबी दा अखोई ट्रेडिशन दा अखोई लाइफ इन द मोरसो मीगा लागे समदरी गाय दगी लातिबा म्याम सिना ngasi sahi kya sida khoi na wakhal da da loi da tawrga legi badagi akhoi manipur khunai sida mai thai khunai na madagi di adum ba khoi shori oi bom pham ya to mulan da padagi ngasi ki tamthi da ba kuki ge adum tori terrorist na kuki narcotic sing da tori ba la ji so akhoi da adum me am do muthat da badagi adum me am do preserve to da badagi oi la pa ya bagi achau bo ma su legi bi ai ne me am da thap College fluency mission as a follow-up, because higher education akoina yengba matamda khara sothana laiba sothaba haibadi all over India gi akoigi above average study lai adubu amuke na bhagat pe aba adugumba oibanina higher education sector sida akoi infrastructure develop taunaba teaching and non-teaching staff award passing mention naba अदुगा क्वालिटी एजुकेशन से हायर एजुकेशन इंस्टीट्यूट सिंगदा पुरकनबगी पंदमदा ऑनरेबल चीफ मिनिस्टर के विजन अमसुंग मीटिंग मखादा लॉन्च तौजबनी हजे में आदा थमजगे अतोपा पावमना इपाल थाब खुनाई सिगी काय थरकलवा नाट की सतनबी अमा अरिब सतनबी ngaktaba haibis ipai pu singna thambiramba satna pathap sing hatpani mahewrol digi hauna ipai pu singna पथंग पुथंग नायना सथरकपा अरिब सतनबी सिंग असिदि कायथरकपगी ममी साउना तारे कायथरकलबा अरिब सतनबी सिंग असिगी मनुंगदा इपाल थाबसिसु अमोइरि इपाल थाबा हाइबिसि अंगा अमा पोकपा मतमदा अंगांग अदु ममा मपागी हयिंगमुकी मपोकनि अदुना ममा मपागी हयिंगमुकी मपोकी इ थमलमले हाइबा खंगनबा थौरम ओइना अंगांग अदु पोकपदगी नुमित 3 सुबदा पांथोइ इपाल थाबगी थौरम असि अनि थोना हाइबदी अयुकी थौरम अमसुम नुमिदांगी थौरम हाइना पांथोइ अयुकी थौरमदा मयुकनबी नत्रगा अमाइबी अमना यांकोक अमदा मनामसिंग हाइबदी हाइबी मना येंडेम लफुना सिंगु सेंब सिंजु हाप्तुना अंगा अदुबु सकिन तामि मसिगी नुंगी वानथोक्ति कोइरा कोइबा यांकोक अदुना कोइरा कोइबी मलेम लैमिगी मसक लौदुना यांकोकता हापलिबा मनामसिंगी सिंजु अदुना मलेम लैमगी खोमलांगी मसक ओइना लवी हाइबदी अंगा अदुना पालेम ओइबिगी खोंकप ईसा अदुना ताइबंग पांबी ओइदा ई हाइबगी इसा कौरिबनी असिगुंबा तरुकनी इपाल नुमितेगी मलेम ईदा मरा वाइदुना मलेमगी मतम पाक्ता नवा इपाल थाई हाइबा ताकपीबगी दमक मलेमगी मना मसिंगना तरा सकिन तमनी मरमसना अमाइबी नत्रगा मयोकनबी एदुना अंगांग ममादा यांकोक पाम्ब्रा अंगांग पाम्ब्रा हाइन हंगी मदुदा अंगांग ममाना अंगांग पामी हाइन खुमी मसिना ताकरिबदी ताइबंग पानबा सिदा नुंगसीबा मखल कयामुक लै अदुबु मसाबु नुंगसीबगा मानना नुंगसीबा अतोपा अमता लैते हाइबदु उतपनी इपाल थाबसिगी नुमिदांगी मतमदा पिताई कोमताइबी खुरुमबगी थौरम अमसु पांथोइ थौरम असिदा पुंगोइ थेल लाइरांग लाइहुन तमदुना अंगा अदुगी येफा थाउजल नीबेगी थौरम अदुबुनी हाइरिबा नाट की ओइबा सतनबी असिगी
खुनाई असिदा कायथरकपगी ममी तारी हाइबदी इपाल थाबगी अयुकी थौरमसी हौजिकी मतमदा सनबी असि निंगथीना खंगबमी लेरक्तबदगी मतम अमदा अमाइबी नत्रगा मयुकनबीना सथरम थौरम पारेंगसिंग समजिंदुना ममिंगतगोयना पांथोकनबा थेंगनारी सनबी असि खुंगंगसिंगदरी कंगलोन सुमना अमाइबीना सथरम कंगलोन अदु सुमना इपाल थाबगी थौरम पांथोकसु अदुमक यावरी अदुबु इम्फाल मनुंगददी इपाल थाबगी मरुइबा सनबीसिंग थवोइनरक्तबसु अदुमक थेंगनारी हिरामसुगी मतंगदा लाइनिंगथौ सनामई टेम्पल बोर्ड की पंजी संगलाकपा खोंबम प्रेमजित मीतैना पाउसी सिदा हाय इपाल थाबगी अयुकी थौरमसी सनबी गांगना पांथोक्तबा सुयामक यादबनी पथंग पुथंग नायना सथरकलिबा नाटकी ओइबा सनबीसिंगबु थवोइनरक्तबा काउथोकनबा हाइबसी इपा इपुसिंगना थंबीरंबा नाटकी सनबीबु ngasiगी मिरोल असिना हाटपनी हायना लौगनी मांगना हाय अंगा अमा हेक पोकपगा नुमित तरुकनी सुबा नुमिता अयुक्ता माइबीना इपाल थागनी अदुगा नुमिदांगदना माइबना इपाल सोनगनी कोरौ नुमित थोलकपा मतमदा थोंजिंदगी खोइजु लैखाम ओकलगा थोमुक अमदा फाउ थुम कांगुप पनाव सिंगनाव ngamo ohum yauraga khurumi malem taibang paulsida hauriba makhal mathielgi mana masingi maraktaga haibi amasum singju masal oiba yaba pambi singna singju suduna angangda soida ngamdana saktha tamgani ipal thagadoriba maibi edu nauksubi maibi wangol maibi amasum sakpa lamlang amaibi haina khangnai makoi se khoina mayoknabi maibi haina khangnai mangna angang sida manga suba sakhom shunabi ingani masigi matungna angang si yangkok ta haplaga angang mamaduda nasa pambra yangkok pambra haina hangani matamduda atai amata pamde isa pami haina masa adu logani masina taklibidi mama oibina sana lupa amadi atopa posak singdagi isa na heli haibadu takpani ayuki thauramasi pangthok taba tarabadi angang adugi mama masu mapagi mayukta muknaba thokpa masa aduna mama mapa ningdaba oigalli hainasu maihau roldagi thajana duna lakli नुमिदांगी मतमदा पांथोकलिबा पिताई खोंताइबी खुरुमबगी थौरमसिना पालेम हाइना कौबदा हाउ हाइना पाखुमी इमा लेमरेल सीदबिना लौक्सिंग मैरा साउद्रिबा पालेम सेंगलौ साखंद्रिबा नवा अंगांग अदुगी पी ममा सादुना ताइनबी हाइबगी पिताइबी कौई अदुगा नवा अंगांग अदुना खोमलांग लमदकलबा मतमदा ममा लेमरेल सीदबिना पालेम खोमलांग सादुना ताइनबी हाइबगी खोमताइबी कौई पाइमा वखल लेत्रिबा पालेम सेंगलौक साखंद्रिबा आगांगना खांगौदना नौलकलिबा दु इमालय मरेल सीदबिना पालेम सादुना खोमलांग इनबिरगा लक्नबदा नोकलिबनी असुना ओइरिबा इमालय मरेल सीदबिगी मफमदा हैरांग पुंगोय थेल लैरांग लैहुन तमदुना आंगा अदुगी येफनबगिदमा येफा थाउजाल नीजबगी थौरम अदुबनी अखोय मियोयबा मा ओइना खुनायसिदा आंगा अमा पोकपा मतमदा थाइनदगी सनदुना लाकलिबा इपाल थाबगी अयुकी थौरमसिंग असिदि थवोइनरक्तबदगी सेमजिनदुना नुमिदांगी थौरम खक्तमक पांथोकनबसु यावरे असिगुंबा अरिबा सनबीसिंग असि ngasiगी मिरोल अमदि तुंगदा लाकदोरिबा मिरोल सिंगना काफदि पथंग पुथंग नायना सथरकलिबा नाट चनबी असिबु ngakna satuna अखोगी खुनाय असिबु सक्ताक सगदबनि हायनसु माकना मखाताना फोंदोखि अतोप पाव मदना कांग्रेस ना ईवीएम सिंगी मतांगना मराल सिरकपदा ईसी न याखिद्रे मिसिन सिंग असिदा मपुंग फाना थाजब थमली हाइदि कांग्रेस की जनरल सेक्रेटरी जायराम रमेश ना वोटर वेरीफाइड पेपर ऑडिट ट्रायल BBPAT अमसुम इलेक्ट्रॉनिक वोटिंग मशीन अनि असिगी मतांगदा सिरकप मराल सिंग इलेक्शन कमीशन ऑफ इंडिया ECI ना याखिदबगा लोइनना कमीशन असिना इलेक्शन दा ईवीएम सिंग असि सिजनबा मतमदा मपुंग फाना थाजै हाना फोंदोखरे वाफम असी जायराम रमेश ने इलेक्शन कमीशन की मफमदा BBAT की इशू की मतंगदा इंडिया ब्लॉक की म्यूट कांगबुगा उननबा मतम अमा पीबीयू हाइबा सिथी अमा इख्रबा मतुंगदा पाखुम ओइना फोंदोरखनी कांग्रेस की लुसिंगबा सिगी मफमदा पाखुम पीरदुना ECI ना इनौनौना अपडेट तौरबा FAQ वहंग मार्फुगा मंगा ग्याउना मियामना खंगननबा थमलिबा लेटेरेसरना EVM सिंग असि नियम सुमना अमसुम निंगथिना सिजनबगी मरम सारबा मदि आइन गी ओइबा वफम पुनमक पाखुम पीरि हाइना असेटपा फिरेप अमा उठ्रे ECI ना हाय BBPAT अमसुम CA गी स्लिप सिंग सिजनबगा मरि लेनबा कंडक्ट ऑफ इलेक्शन रूल अमसुम मसिगी रूल 89A अमदि 89M हाइदिबसिंग असि इंडियन नेशनल कांग्रेस INC ना हौखिबा इंग 2013 अगस्त 13 पुथोखिबनी
ꯏꯪ 2013ꯒꯤ ꯑꯣꯒꯁ 7ꯗ ꯏꯔꯛꯈꯤꯕ ꯃꯃꯥꯡꯒꯤ ꯆꯤꯊꯤ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ECIꯅ ꯍꯥꯟꯅꯁꯨ ꯏꯪ 2019ꯒꯤ ꯑꯣꯒꯁ 18ꯗ ꯑꯞꯗꯦꯠ ꯇꯧꯔꯕ FAQsꯤꯡ EVM manuals EVMꯒꯤ matangda PowerPoint presentation EVMgi status paper EVM ecosystem bu aina sogatpagi wapam amasum EVMgi singnaningai leitraba miyoi nifugi khongchat asibu Supreme Court amasum High Court kya gi judgment singna judicial oina sogatpa yaunu wang puramaki paukhum matik sana pikhibaga loinana akupa warol kya skhan khrabani haina EC na phungdurakli English singaniga kungo humdagi December 13 tharakhiba ikon konma city eduda EVM BBPAT gi matangda paukhum piba tawkhidaba karigumba anauba issue amata palakpa tawdi haina su commission asina makhatana haidi ECI na Congress ki leaders gi mafam naiki English singaniga kungo humdagi August amada tharakhiba memorandum adugi paukhum sahi adumaki August kungo humdai da pikre miyamna khangananaba thamba wafam singbu sherana namasum ningthina khangdabadagi thangalakhibi issue kya gi peranaiba paukhum adusu makhataba sithi amada English singaniga kungo humdagi October 2 da Omar Huda gi mafamda khangan khrabani hainisu pau sida makhatana phongdorakli lushilakpoina tang taruk to phongkhiba pongnafam pauksi gi taruk subala maidi special content mun lokhosaraga mayamna thamjage sithi wakat atai Pabiyu nainabiyu lalushinanaba honabiyu editor haukiba tang ani English singaniga kunga marida Manipur da kanglup ani gi marakta maitei amasung kuki thokliba lalasi tha nipan mapung phare lalasing asi phawbada lushinanaba mari leinaba nipa thokpa amatana honabide hauna honabagi mami sungasi phawba uba phangde lalasi haukiba English singaniga kunga humdugi me thagi tang ahumdegi kuki singna mitegi yumai thaba nomai thang sijanaduna mi hatpa Taurakpadagi mitei singna khulai paidrabasu angamba upai puthokhtuna khatna sunabada maike animakta asiana kya yaukre masipunamak kanana thukalibano haibadu lal haurakpadagi di kuki singna sahi kya gi mamangdagi haugalakpa aningba amaga loinana mitei makai hatolaga Manipur simakhoi gi oige khotnarakpani haibada laloi khanjei adubu thanipan loiraba phawada lalasi luishinba ngamdaba haibisi kuki singbu sagotpa leibaki supli paiba kya leidi haibisi masana taksarabani matang asida kuki singi mafamda ayiba isana phungok chaningbu wapum khara thamjari madudi kuki singna pamliba aningba singadu leibaki supli pairiba singaduga political dialogue tawiriba aningba apamba singadu phangnana bu honabiyu misam praja khara halaga kuki singi aningba du thungma ngamgadoribra Manipur hanadigi mitei gi leminarakpa kuki singna nakoina khoigi mitei furup singadu marak soidana ningsinglamgani aikhoi su kuki marup singbu ningsingi adumak nungsiba phawi nakoina Susampur Kangpokpida Moreda madi arap singi khunsingda naning tamna leibada mitei na ayetpa pikhiba leibra piramloi haina khali hoi nakoigi apambara government na logi matungina ayetpa piramadi hai madusu government ta tainagadabani misamna tainafam thokti khali Misamna tainarakpadigi koki isil inau ima isa satra satri kaya sa awaba sida saruk phangli masipunamak nakhoi sukhantaba ngamba taibang mini nakhoi gi apamba du piba ngamgadaba supli paiba angamba singda tainabiyu upai leijadraba aigumba ama halaga nakhoi gi aningba apamba du phangani khalaga sathariba lala haina hangjaningi maram singasi leibana anauba sahi English singaniga kunga marina lakpada Manipur leiminaba aikhoi khudingmak nungsi sanana leiminaduna hanagi Manipur adu amuk purakpada nakhogi thaudang chauna lei haibasi ai thajajabani maramdi mitei na kuki singi mathata numai kapsin nuna landakre haiba tha nipan singi manungda takhidre duna la leplaga anauba sahi gi afaba phal purakpa haibasi Manipur da hana lerakpa masin toma kuki singi thaudang ne haina thamjage matang asida mitei gi pauro ama ningsing lei madudi hunarabadi leitum wati haibisna maram oiraga leitum singadu laukthokibana maram oiraga mafam adu kut haugani aduna amangba haibadu oigani haibisi security singna operation chathaduna khulai kya phagalabasu lalasi lepanma ngamgani haibisu thajabagi wangmada lei maram aduna P3B na kinariba Indian force ni makoina lal lephange sandipura ki hairabari singdam animakta pariba khulai punamak target that asuk Phawbagi manungda akaknaba mafam amada deposit tawgadabani natrabani mathangi numitagi Indian force masing lakngamdana thajilaga naikhairagani haina order tholakpada shanti purakani khali masipunamak center gi miyeng makha poli amaramda amuk haijarabada Manipur asigi mapu kanano haina hangni
Manipur gi mapu ani lei amana center government ani subada Manipur khunda minariba furup khudingmak mapu ani asina Manipur bu Manipur oina adumak thamge natragana towan tuwan ba maming amamam thonduna thugai ge haibesu mapu ani asigi kuta lei haijaningi center gi di Manipur bu ani uhum thoan bada mangja paleti maramdi India gi makhada leiba state haibadu adumak oigadoribani mangja godoribadi aikhoi gi furup khudingmak ki oigani maramdi mase taduna lehaugadaba furup singadu santi oina leiminaba yanarakloi achauba furupna furup masa masa sing yosin gairakani sakthung matik sa sa de ningdon pom narakani khada sainaba mihat me pun toina tholakani maram singasi leibana aikoi punna laimindani gei matam sida honorable chief minister na aikoi punsin minaraga Manipur kanana bohona si haibigi makhada furup khudimoki makuk thongba miyoi ohum natragana manga maya paibi leader sing CSO gi leader sing amasum leibak pairiba rajniti wala sing punsilaga Manipur gi ahanba mapu center satuna Manipur laiminari ba aikoi furup khudimaki ahallaman ima ibel mahairoi khudimak yamna hainingai leitana wanari anobu sahina lakpada awaba ko hanbiro haiduna haijarunaba ayibagi mekei digi thamjari yaraktabagi thokpa ama laksaragani adomgi elangbam manihar romesh singa thangmaiban ado hobskuna di myam pau simatang se lusinjarage masumyam puna no update ngaminase